Airport Mathakta drone nama Pairaga Leibadagi Angakpa Oinakhre Yamna tangna thokpa thokdok amada ngasi nungthil pung 2:30 tabada Imphal International Airport Mathakta UAB drone nama Pairaga Leiba thengnabadagi Airport asidagi paikhatkadaba amasung airport asida tarakadaba aeroplane kaya taba amadi paikhatpa ngamkhidre haire Press na phangba pawgi matungin ngasi Kolkata dagi Imphal tamna pairakpa Indigo Airlines ki flight number 6A275 ama Nungthilgi pungani tabada Imphal Airport ke tanaba radar ge air trailer lobada UAB drone ama Pairaga Leiba thengnabadagi landing tawba ngamdana hanke Nungthil pung 3 lom tabada Imphal dagi Agartala paigadaba Airlines ki flight number 6A525 su paikhatpa ngamdana laikhi haire Operation Chathakhre Khutlaising Fagatkhre Special Operation Group Thoubal District Police Commando Kunthraga humdoi suba Assam Rifles ki apunba combined team mamana ngasi ayuk Gwarok Reserve Hill Range ta Operation Chathabada yamlaba khusu khulaising fagatpa ngamkhre Police ki pawa man hairibade akaknaba pawa ma phangbadagi Thoubal District Police ki SP ge midyang makhada combined team asina ngasi ayuk pung 3:30 kunthrarom tabadagi hauna hairiba Reserve Forest Hill Range ki area da Operation Chathabada lalauba singna lotuna thamlamba khulaising adu fagatpa ngamkhibane Fagalaba Khutlaising adude magazine yauna factory made pistol ama country made pistol ama HA 36 hand grenade manga WP grenade marifu 9mm gi maru taret 5.56 mm gi live round ahum 7.62 mm gi maru ahum ne hai riba operation asi ngasi ayuk pung 3 minute kunthra phawba chathakhi hai re